Ay, mayam po naman po nasidi ano kumangi mahut sinjaraga sa itazit kumanna ay mayam po naman po kung kurum zubuloy na taram no oksari ay ko channel asibu yung video pa matunda like share and subscribe to ko wigano mayam po naman na support to view ay ko so ko manga sapi ke besin housing itung sum ijake ay ko so nong madi mai papai to ijage mayam no si view ada dengasi ay ko ina tawgadaba mukbang sidi aikogi itay mamana ilisaga panga oina sabiro haibire do adogi sidi ilisaga panga oina tawjare mayam adadi hok ngasi hamada mathen presenta mayam da yanganjage ilisaga panga thomba sida leire aduga sida sobri ama jamde khatang aina putle chaningaina adaidi corporate ka kaino ka tanaga ngobama leire adaidi kobi potnam leire thabi leire adagi tilhau leire moro atekpa methi leire chaba hojarage mayam hawbra jenge hijang se hawra se chaba mayam pancanin hawada khangde tara khangani hawi hawte do kai mahayam draba lokalan da halamda mayam ay hanada gisu haina lai ko adong ngasi sum mo haijage han bagi chakum sidi mayam sum lokachare hawre Itay ma na pangili sa sabi hay ko dagi sadya bani aw nga na en thawai yang thong ni male yam hawram me biro abi yam hawe wow yam mugi ban ne chin le ya ga ma lisa thongba se chabada khoi ji je maning thange ba ko khoi ji se lisa pambi ma leye lisa ga panga thongba da ngaujabi ado ma na ni store ene ngasi panga lisa ga saba sida ado aidi lisa se kaya pam de ba ko aidi kindan pam du oi de ba nga ta hare ga di mana pan je tang mai nate tang mai nati aidi pam ja ba ha ma leidana do aidi kai noi na pam ba rawoi na pam ba ko sa ra ma kaya pam de kobi konam si kobi je baladi kobi fulai ko sadana la kobi mana kobi de be gole mana tabi manana asale mana tabi hai kena ba lon je kadi kenai lisa de hao cham hao Kau thong nang kuning yung si ni ko ai chin pa na kuning yung re ni je no si ye na ta di ro chin pa na yung kuning ye Ma'am Sabri. Có bị hảo đi. Rồi. Cho nó
ngꯧꯕꯁꯤ ꯁꯣꯛꯄ꯭ꯔꯥ ꯑꯩ ꯆꯥꯏ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯆꯥꯕꯤꯌꯨ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯑꯃ ꯃꯄꯥꯟꯗ ꯂꯩꯌꯦꯕꯀꯣ ꯂꯥꯞꯅ ꯂꯩꯌꯦꯕ ꯃꯥꯒꯤꯁꯦ ꯗꯦꯜꯂꯤꯗꯔ ꯈꯪꯗꯦ ꯑꯗꯣ ꯗꯦꯜꯂꯤꯗꯁꯨ ꯆꯥ ꯐꯪꯕꯅꯤ ꯗꯦꯜꯂꯤꯗ ꯃꯥꯁꯦ ꯆꯥꯛ ꯐꯪꯗꯕ ꯃꯐꯝꯗꯅꯦ ꯃꯥ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯥꯁꯦ ꯑꯥꯗ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯆꯥꯕ ꯐꯪꯗꯕꯀꯣ ꯃꯇꯝꯗꯤ ꯄꯥꯟ ꯊꯣꯛꯄ ꯃꯇꯝꯅꯤꯅ 이리사가 ꯄꯥꯟꯒ ꯃꯇꯝꯁꯤꯒꯗꯤ ꯆꯥꯅꯩꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯟꯒ 이리사가 ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯣ ꯅꯍꯥꯟꯉꯩꯒꯤ ꯆꯥꯒꯗꯕꯗꯣ ꯃꯇꯝꯗꯣ ꯍꯥꯏꯕꯗꯤ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯑꯣꯏꯕꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯕ꯭ꯂꯣꯛꯇ ꯇꯣꯏꯅ ꯍꯥꯞꯄꯗꯣ ꯀꯩꯅꯣ ꯇꯧꯗꯕ ꯉꯝꯗꯕꯗꯣ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯕ꯭ꯂꯣꯛ ꯃꯊꯪ ꯑꯗꯨꯝ ꯍꯥꯞꯄꯛꯑꯅꯤ ꯀꯃꯦꯟꯠꯁꯇ ꯄꯥꯟ ꯏꯔꯣꯟꯕꯒ ꯑꯗꯩꯗꯤ ꯏꯀꯥꯏꯊꯕꯤꯒ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯏꯀꯥꯏꯊꯕꯤꯗꯣ ꯕꯖꯥꯔꯗ ꯃꯥ ꯆꯠꯄꯗ ꯊꯤꯍꯟꯕꯅꯦ ꯐꯪꯉꯛꯇꯦ ꯏꯀꯥꯏꯊꯕꯤꯗꯣ ꯑꯗꯣ ꯐꯪꯀꯥꯟꯗ ꯑꯩ ꯁꯣꯏꯗꯅ ꯄꯥꯟ ꯏꯔꯣꯟꯕꯒ ꯏꯀꯥꯏꯊꯕꯤꯒꯗꯣ ꯑꯩ ꯃꯨꯛꯕꯥꯡ ꯁꯦꯝꯖꯔꯛꯀꯦ ꯑꯗꯩꯗꯤ ꯃꯥ ꯉꯥꯡꯉꯤꯗꯨ ꯈꯔ ꯂꯧꯈꯠ ꯆꯥꯍꯧꯈꯤꯒꯦ ꯑꯗꯩꯗꯤ ꯆꯥꯛꯀ ꯊꯨꯝꯕꯁꯨ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯀꯃꯦꯟꯇ ꯑꯗꯨꯒ ꯑꯗꯨꯗꯤ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯕ ꯀꯩꯅꯣꯅꯦ ꯆꯥꯛꯀ ꯊꯨꯝꯒ ꯍꯥꯏꯁꯦ ꯆꯥꯛꯀ ꯊꯨꯝꯒ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯩ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤꯗꯤ ꯆꯥꯛꯀ ꯊꯨꯝꯒꯁꯦ ꯆꯥꯖꯗ꯭ꯔꯤꯑꯕꯀꯣ ꯑꯗꯣ ꯑꯗꯨꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦ ꯆꯥꯖꯔꯛꯀꯦ ꯑꯗꯣ ꯎꯇꯤ ꯑꯁꯪꯕꯁꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯆꯥꯛꯀ ꯊꯨꯝꯒ ꯆꯥꯕ ꯅꯨꯃꯤꯠꯇ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯤ ꯃꯥ ꯑꯗꯣ ꯎꯇꯤ ꯑꯁꯪꯕꯗꯨꯁꯨ ꯆꯥꯖꯔꯛꯀꯦ ꯅꯣꯡꯃ ꯎꯇꯤ ꯑꯁꯪꯕꯁꯦ ꯑꯩ ꯊꯣꯡꯕꯁꯦ ꯉꯁꯤ ꯐꯥꯎ ꯊꯣꯡꯖꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦꯁꯤꯡꯗꯤ ꯍꯩꯌꯦꯕ ꯑꯗꯣ ꯃꯣꯏꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯒ ꯀꯃꯥꯏꯅ ꯊꯣꯡꯒꯦ ꯍꯥꯏꯗꯣ ꯑꯩ ꯍꯪꯉꯒ ꯊꯣꯡꯉꯒ ꯍꯥꯏꯕꯗꯤ ꯆꯥꯖꯔꯛꯀꯦ ꯃꯊꯪ ꯑꯩ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟꯇ ꯀꯩꯀꯩ ꯆꯥꯔꯛꯎ ꯍꯥꯏꯕꯅꯣꯗꯣ ꯑꯗꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯩ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯈꯤꯇꯪ ꯉꯥꯡꯉꯤꯁꯤ ꯅꯣꯏ ꯂꯦꯞꯈ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯂꯧꯈꯠ ꯆꯥꯒꯦꯅꯦ ꯊꯕꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯥ ꯂꯣꯏ ꯆꯠꯊꯣꯛꯈ꯭ꯔꯦꯕ ꯀꯔꯤꯅꯣ ꯃꯤꯒꯤ ꯍꯟꯅꯒ ꯌꯦꯡꯗꯦꯍꯦ ꯅꯪ ꯉꯥꯡꯉ ꯂꯩ ꯆꯥꯕꯗꯤ ꯁꯥꯊꯤꯕꯅꯤ ꯁꯤꯃꯤꯗ ꯑꯩ ꯍꯛꯆꯥꯡꯁꯤ ꯅꯨꯡꯉꯥꯏꯇꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯌꯥ ꯐꯥꯎꯗꯦ ꯃꯌꯥꯝ ꯃꯈꯣꯏ ꯃꯅꯤꯗꯤ ꯁꯨꯖꯔꯦ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯗꯤ ꯄꯣꯛꯆꯗꯕ ꯃꯈꯣꯏ ꯃꯅꯤꯗꯤ ꯁꯨꯖꯔꯕ ꯆꯥꯁꯟꯕꯁꯦ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯉꯥꯡ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎ ꯐꯥꯎꯗꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯗꯤ ꯄꯤꯛꯏꯉꯩꯗꯩ ꯅꯤꯁꯥ ꯆꯥꯗꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯆꯥꯔꯤ ꯅꯤꯁꯥ ꯆꯥꯔꯒ ꯃꯀꯣꯛ ꯉꯥꯎꯋꯦꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯃꯅꯝꯁꯦ ꯍꯩꯅꯗꯕ ꯌꯥꯝ ꯌꯥꯎꯔꯕꯅꯦ ꯑꯩꯁꯨ ꯀꯌꯥ ꯍꯩꯅꯗꯦꯕꯀꯣ ꯑꯗꯨꯝ ꯃꯇꯨꯡ ꯑꯃꯗꯤ ꯁꯨꯝ ꯆꯥꯕ ꯉꯝꯃꯦ ꯑꯗꯣ ꯌꯥꯝ ꯆꯥꯕ ꯉꯝꯗꯦ ꯔꯧꯅ ꯍꯦꯜꯂꯦ ꯄꯥꯝꯖꯕ ꯑꯩ ꯀꯣꯟꯝ ꯌꯥꯝ ꯄꯥꯝꯖꯩ ꯃꯌꯥꯝ ꯏꯀꯥꯏꯊꯕꯤ ꯀꯣꯟꯅꯝ ꯀꯣꯕꯤ ꯀꯣꯟꯅꯝ ꯀꯣꯟꯅꯝ ꯑꯌꯥꯝꯕ ꯄꯥꯝꯃꯦ ꯀꯣꯝꯄ꯭ꯔꯦꯛꯁꯨ ꯀꯣꯟꯅꯝ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯎꯋꯦ ꯀꯣꯝꯄ꯭ꯔꯦꯛꯁꯨ ꯀꯣꯕꯤ ꯀꯣꯟꯅꯝ ꯃꯌꯥꯝ ꯃꯣꯔꯣꯛ ꯑꯃ ꯆꯤꯛꯆꯔꯨꯔꯦ ꯑꯣꯏ ꯊꯪꯕ ꯅꯥꯀꯣꯡꯁꯦ ꯕꯦꯜ ꯈꯤꯡꯕꯩ ꯇꯥꯏꯞꯇ ꯆꯤꯡ ꯂꯥꯎꯔ ꯂꯩꯈ꯭ꯔꯦ ꯀꯩꯗꯧꯔ ꯐꯠꯇꯣꯏꯅꯣ ꯁꯤꯗꯤ ꯄꯤꯒꯦ ꯑꯦ ꯇꯧꯔꯛꯀꯅꯨ ꯏꯀꯣ ꯐꯨꯖꯤꯜꯂ ꯐꯗꯣꯏꯅꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯔꯤꯔꯣ ꯅꯍꯥꯟꯒꯩ ꯐꯨꯅꯤꯡ ꯂꯩꯕ ꯃꯇꯥꯡꯗ ꯂꯩꯈ꯭ꯔꯖꯥꯠꯂꯣ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯐꯨꯅꯤꯡꯕ ꯃꯇꯥꯡꯒ ꯌꯥꯎꯈ꯭ꯔꯕꯣ ꯌꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯉꯣꯟꯗ
왜요? Ừ. Cái đánh có là cái sống như mấy gì đâu. Ngon rồi cái lời rồi. Không cho chứ mẹ. Ấy là kêu ấy trời đó này. Nó xiêm phải là bạn. 맛있게 해봐. 맛있게 해봐. Đấy. Người sinh nhở. 맛있나? Không phải bây giờ đi bài ta. Ini nasi. Nato sama sigari ne. Udah lah sini hindok na ba. Masih wah internet jadi wah tadi na. Masih Jadi ngomong ya, kamu nggak mau minta. Wah, saya. ꯑꯩꯗꯣ ꯉꯁꯤ ꯈꯔ ꯋꯥꯔꯦꯕꯀꯣ ꯀꯩꯅꯣ ꯇꯧꯕꯒꯤ ꯍꯌꯦꯡ ꯀꯩꯅꯣ ꯑꯃꯒꯤ ꯐꯤ ꯗꯦꯂꯤꯚꯔꯤ ꯇꯧꯗꯣꯏꯅꯦꯕ ꯑꯩꯁꯦ ꯕ꯭ꯂꯥꯎꯁꯀ ꯑꯗꯩꯗꯤ ꯑꯉꯥꯡꯒꯤ ꯁ꯭ꯀꯔꯠ ꯑꯃꯒꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯉꯁꯤ ꯊꯕꯛ ꯈꯔ ꯀꯟꯈ꯭ꯔꯦꯕ ꯑꯗꯨꯗꯣ ꯂꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯗꯨꯅ खरा वारे इसासे अदुने मयाम से पोथाबगी सौदो खसे खरा वाटरेबा मयाम को हुजि चाबसु लोइरे दो मयामना एगी चैनल से जेंगदा खरा नुंगाइबि तारगदि लाइक शेयर सब्सक्राइब तोबियो अदुगा अनौबा येंगिबा चिनाउ सिंना नौना जेंगबा तारगदि एगी चैनल से नुसिबिदुना लाइक शेयर सब्सक्राइब तोबियो असि हाइजरगा मयाम बाय बाय